ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯂꯩꯕ ꯕꯪꯀꯔꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯕꯁꯨ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ Council of Higher Secondary Education Manipurna lauba Class 12 examination ki ngasi Physics subject thokpa numita question leak oiraktuna WhatsApp group singda pangtakna sandurakre mahairoi lup kaya na matik chaba action laukhanaba takshinarakre COSEM na lauba Class 12 examination ki ngasi thokpa Physics subject ki question paper WhatsApp group singda viral chalakhiba adu thijinaba Manipur Police ke cyber crime unit case ama lakhatre haina Council asigi controller of examination oinam joina phongdurakle amadi kuki furup ki miyoi sing lana lamjingliba ITLF amadi kotugi mathakta center na chap chaba thabak laukhatuna makoi gi machin menba mathau tai haina UCM gi hanagi president Ilangbam Johnson na phongdurakle